Hai. Namanya disambung tuh. Ngon chakouba chakdore. Ado hojik loisanba loire. Du ari yorakanda horen amuk utjarake mayamdo kamai tawgedo. Koidi medium yambane. Horen amuk utjarake. Nangna sampulasu lao. Aidi hapet kere, hapet kesara loire. Yang kan kedra. Horen amuk utjarake. ꯍꯧꯈꯤꯕ ꯊꯥꯒꯤ ꯊꯥꯈꯥꯏ ꯑꯃꯗꯤ ꯊꯥ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯀꯣꯃꯦꯠ ꯅꯠꯇ꯭ꯔꯒ ꯊꯋꯥꯟꯃꯤꯆꯥꯛ ꯃꯃꯩ ꯄꯥꯟꯕ ꯑꯁꯤ ꯅꯠꯇꯕ ꯑꯣꯏꯕ ꯀꯦꯇꯨ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯨꯁꯤꯟꯇꯥ ꯃꯇꯥꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯆꯥꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯀꯣꯃꯦꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯕꯤꯒ꯭ꯌꯥꯟꯒꯤ ꯊꯔꯣ ꯁꯥꯠꯂꯦ ꯊꯔꯣ ꯁꯥꯠꯂꯦ ꯊꯔꯣ ꯁꯥꯠꯂꯦ ꯐꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯐꯤꯗꯤ ꯈꯔ ꯍꯥꯝꯕ ꯅꯨꯡꯉꯥꯏꯕ ꯎꯗꯦ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯗ ꯃꯥ ꯁꯨꯝ ꯀꯥꯟꯗ ꯐꯤ ꯇꯥꯔꯅꯤ ꯏꯔꯣꯏꯕꯁꯨ ꯇꯝꯕ ꯌꯥꯔꯦ ꯄꯣꯠ ꯌꯦꯜꯂꯨꯔꯦ ꯍꯜꯂꯛꯑꯦ ꯄꯣꯠ ꯌꯦꯟꯕ ꯍꯜꯂꯛꯑꯦ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯃꯨꯛ ꯊꯝꯃꯒꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯔꯁꯤꯌꯥ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯕꯤꯇꯥ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯁꯥꯕꯤꯈꯩꯁꯦ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯅꯥꯎꯕꯤ ꯌꯥꯎꯗꯕ ꯈꯔ ꯇꯧꯍꯜꯂꯣ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯆꯠꯍꯟꯒꯗꯕꯅꯤ ꯕꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯂꯩꯁꯥꯕꯤ ꯅꯣꯏ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯑꯃꯃꯝ ꯂꯩꯗꯣꯏꯅꯤ ꯆꯦ ꯅꯣꯏ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯑꯃꯃꯝ ꯂꯩꯗꯣꯏꯅꯤ ꯍꯣꯏ ꯕꯣꯔꯥ ꯈꯥꯎꯗꯕꯤ ꯁꯤ ꯄꯨꯊꯣꯛꯑꯝꯃꯕ ꯌꯥꯔꯦ ꯑꯗꯨ ꯃꯣꯏ ꯍꯣꯏ ꯄꯨꯔꯛꯑꯣꯕ ꯁꯤ ꯄꯨꯊꯣꯛꯑꯒ ꯄꯨꯅꯕꯅꯦ ꯍꯥꯏꯁꯦ ꯑꯁꯤ ꯃꯣꯏ ꯇꯤꯟꯁꯟ ꯆꯠ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯁꯥꯁꯦ ꯀꯩꯒꯤ ꯆꯦꯗꯣꯟ ꯍꯣꯏ ꯂꯩꯇꯕꯒꯤ ꯀꯥꯏ ꯐꯣꯟꯁꯤꯅ
ꯑꯧꯐꯖꯅ ꯅꯝꯃꯛꯑꯣꯍꯦ ꯅꯝꯃꯤꯅꯦ ꯍꯥꯎꯕ ꯃꯦꯃꯣꯔꯤ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ ꯍꯥꯎꯋꯦꯕꯣ ꯀꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯁꯔꯦꯡꯅ ꯍꯥꯎꯕ꯭ꯔꯥ ꯔꯧꯅ ꯍꯥꯎꯕ꯭ꯔꯥ ꯁꯔꯦꯡꯒ ꯏꯔꯣꯝꯕꯒꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯁꯔꯦꯡꯒ ꯏꯔꯣꯝꯕꯒꯅ ꯆꯤꯆꯦ ꯅꯪꯗꯤ ꯀꯩꯅ ꯍꯥꯎꯋꯦ ꯍꯥꯏꯔꯣ ꯁꯔꯦꯡꯅ ꯃꯁꯨꯇꯥꯗꯤ ꯑꯩꯗꯤ ꯁꯔꯦꯡꯁꯨ ꯍꯥꯎꯋꯤ ꯂꯣꯏ ꯍꯥꯎꯋꯤ ꯂꯣꯏ ꯍꯥꯎꯇꯕ ꯍꯥꯎꯋꯦ ꯑꯝꯇ ꯉꯁꯤ ꯌꯥꯎꯗꯦ ꯈ꯭ꯋꯥꯏ ꯍꯦꯟꯕꯗꯤ ꯂꯩꯇ꯭ꯔꯦꯕ ꯂꯩꯇ꯭ꯔꯦ ꯁꯦꯀꯦꯟ ꯇ꯭ꯔꯤꯞꯁꯤ ꯏꯂꯧ ꯂꯧꯈꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯒꯤ ꯁꯦꯀꯦꯟ ꯇ꯭ꯔꯤꯞꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯑꯁ ꯑꯃꯕꯨ ꯌꯥꯎꯗ꯭ꯔꯦ ꯌꯥꯅꯤ ꯕꯥꯇꯤꯟꯗ ꯄꯨꯔ ꯍꯥꯞꯀꯗꯧꯔ ꯏꯆꯦ ꯑꯩ ꯉꯥ ꯃꯇꯨꯡꯕꯨ ꯌꯥꯎꯗ꯭ꯔꯦ ꯆꯥꯗꯦ ꯁꯦꯀꯦꯟ ꯇ꯭ꯔꯤꯞꯅ ꯈꯔ ꯑꯣꯏꯖꯔꯕ ꯈꯪꯗꯦ ꯆꯥꯗꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯊꯣꯛꯈꯤꯕꯩꯔꯥꯕ ꯀꯩꯀꯩ ꯍꯥꯞꯄꯝꯃꯣꯒꯦ ꯌꯥꯔꯅꯤ ꯑꯥꯎ ꯊꯜꯂꯦ ꯑꯁ ꯀꯥꯏꯗꯩ ꯗꯣꯂꯤꯅꯥ ꯑꯩꯁꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯆꯥꯔꯦ ꯑꯩꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯅꯪꯒꯦ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯉꯁꯤꯁꯦ ꯄꯥꯔꯇꯤ ꯌꯥꯎꯗꯕꯒꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤ ꯑꯣꯇꯣ ꯁꯤ ꯀꯅꯥꯅꯣ ꯑꯣꯇꯣ ꯃꯥ ꯁꯤ ꯀꯅꯥꯅꯣ ꯅꯣꯛꯑꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯌꯣ ꯃꯁꯛ ꯐꯖꯩ ꯃꯥꯂꯦ ꯁꯤꯁꯦ ꯃꯁꯛ ꯐꯖꯩꯌꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯇꯨ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯂꯩꯔꯦ ꯑꯗꯨ ꯃꯊꯛꯀꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯈꯥꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯑꯥꯗ LF 스쿨 ꯎꯔꯦ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯩꯁꯨ ꯎꯕ꯭ꯔꯣ ꯑꯧ LF 스쿨 ꯎꯔꯦ ꯑꯗꯨꯒ ꯗꯣꯔ ꯀꯔꯤ ꯁꯦꯟ ꯖꯣꯁꯦꯞꯁꯨ ꯎꯔꯦ LFꯁꯨ ꯎꯔꯦ ꯂꯣꯏ ꯎꯔꯦ ꯁꯤꯗ ꯐꯖꯗ꯭ꯔꯥꯀꯣ ꯃꯊꯛꯀꯤ ꯀꯥꯞꯄꯗꯣ ꯆꯠꯂꯌꯣ ꯑꯗꯨꯗ ꯇꯝꯕꯤꯔꯛꯀꯦ ꯚꯤꯗꯤꯑꯣ ꯍꯥꯏꯔꯣꯗꯅ ꯈꯔ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯅꯦ ꯑꯗꯨ ꯃꯣꯏ ꯍꯤꯟꯖꯥꯡꯗꯨꯗꯤ ꯑꯩ ꯄꯥꯛꯅ ꯆꯥꯅꯤꯡꯕ ꯌꯧꯗꯦ ꯉꯁꯤꯁꯦ ꯃꯥꯗꯤ ꯉꯥ ꯀꯌꯥ ꯄꯥꯝꯗꯦ ꯆꯤꯛꯀꯟꯅꯦ ꯍꯥꯏꯔꯗꯤ ꯈꯔ ꯐꯩꯌꯦꯕ ꯃꯣꯏꯒꯤ ꯉꯥ ꯑꯃ ꯇꯥꯎꯔꯒ ꯊꯣꯡꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯍꯥꯎꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯎꯇꯤꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯔꯝꯕꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯍꯥꯏꯔꯣ ꯑꯇꯩ ꯍꯥꯏꯔꯛꯑꯅꯤ ꯎꯇꯤꯅ ꯑꯗꯣ ꯃꯦꯝ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯂꯩꯔꯦ ꯁꯥꯗꯤ ꯌꯥꯝ ꯁꯥꯏꯌꯦ ꯃꯌꯥꯝ ꯃꯊꯛꯀꯤ ꯁꯨꯝ ꯚ꯭ꯌꯨꯁꯦ ꯐꯖꯃꯟꯗꯅ ꯁꯨꯝ ꯅꯝꯃꯛꯄꯅꯦ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯑꯃꯨꯛ ꯀꯨꯝꯃꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯀꯨꯝꯃꯒꯦ ꯁꯤꯗꯅ ꯈꯔ ꯏꯪꯉꯦꯕ ꯃꯊꯛꯁꯤꯗꯗꯤ ꯌꯥꯝ ꯁꯥꯏ ꯈꯨꯠꯁꯥ ꯑꯃ ꯇꯧ ꯑꯗꯨꯒ ꯚ꯭ꯌꯨꯗꯤ ꯃꯊꯛꯇꯒꯤ ꯅꯝꯕꯁꯤꯅꯗꯤ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦ ꯚꯤꯗꯤꯑꯣꯅꯦ ꯐꯕ ꯃꯦꯃꯣꯔꯤ
싫어 소각가로이다가 비디오네 남이지 cái lịch sai mẹ em gì mà thằng chị thì kia kiện tôi nó không có được đi đây đấy chị ông không đây đấy tôi đi cái sao ra mà thằng chị đó mi kia kiện tôi nó không có được Vai,